Ngarang nungthil Manipur Press Club ta Amju EGM amadi Milaugi apunba mifam ama fongkhri hariba mifam atuda kupna khanaraba matungda hojik leiriba leibaki irang amadi Manipuri pauche singda lamdam asigi miyamna kaya yamna lawraga panaribagi haibagi matangda yamna kupna khanakhi hairi loinana numit khudingi nungthilda fongliba pauche singda mitei mekna saruk khara numit khudingi yawhanba numit khudingi puthokliba Manipuri pauche khudimak hena chawkhatnaba hotnaminabaga loinana Hanadagi Yauriba, Mitei Meki Saruk Asidaki Tadana, Adumak Yahanba, Amasung, Matamatangi Matau Tarak Labadi, Adumak Faminaduna, Mayek Chaukadanaba, Kanaminaba, Haiba, Warip Singasi, Loki Haidi. Mifamaduda, Kwarakpam Nauba, General Secretary Amju, Soibam Arun, Secretary Publicity Milal, Paunam Takaba, Maitei, Secretary General Milal, A. Robindro Sarma, Poknafam, Ranjit Onam, Paujel, Paunam, Lavungo, Mangang, Kanglepau, Gautam S.I. Poknafam, Irengbam Arun, Advisor Amju, Sadokpam Tomba Mangang, Advisor Milal, Maibam Indrazit, Secretary Education, Milal Amadi, Singamayum Chauba, Joint Secretary Publicity Milal Sarugyaki.